Thoubal district ke Khongjom police station ke Manung Chanba Phundrei Mayai Leikai Dagi Chahi tara LOMGI NUPA MACHA ama tha asigi tarik manga dagi HANJILLAKTRE HAIRI mayum dagi thokibadagi thiba fangdana leiriba NUPA MACHA adugi maming MD Sulfaras apokpa MD Rafiq Kawi HAIRI mahaki mayumda ngasi pangthokiba paugi mifam amada ward member MD Zavir amadi apokpina phongdorakpada MD Sulfaras tha asigi tarik manga gi nungthil layum dagi thokibadagi ngasi fawba hanjilaktana leibani HAIRI loinana Khongjom police station da sutha asigi tarik ni panda aiba cherol ama pisituna wakat khiba laikre HAIRI nupa macha adu fit manga inchi manga rom wangi kuchungawi mamai sangi mahak nga thokiba matamda khongrau amuba ma set ki jacket amuba lit ki kanagumbana thengna birabadi manak nakpa police station natraga mobile number 8787862035 ta pau pibirau amadi mahakpu manipur lenga ki mari leinabasing amadi leibak miyamna imung manung da sinabiu haina imung manunggi maikai dagi miyam da phongdorakli Thoubal district ke adungna Khongjom PS na konba wangi tentha ASIGI manung da leiba adungna ba angang ni hairi ba angang ase UP Rampur Danda da Madrasa Rahmaniya da marubita magalai jaba angang ni mahagase February gi tang ahum leba ko numit asida 2026 asida tholakpani aduga ikang khangaudana Sagol sen numit ki nungthil swaida mamanabagi yum dani khangde kari dani khangde thokibadagi hanjilakidre hairi ba angang ase phangnabagi damakta Iraisa khudimagna amukta mateng pangbiu praja ipa ipal ichilinau khwai mayam manipuri da purasida khunda minariba mayam punna magna hairiba angang asigi laifam amukta puthokminasi amadi mahakpu phanghanbada mateng pangbiu imung asigi mama mapa oibasing asigi awaba si yengbiraga hairiba angang asibu kanaguma singga chamin khominaba thengnaba yaurogasu pau pibiduna mahakpu hairiba imung asida phanghanbada mateng pangbiu haidona mayamge mafamda nolukjari